Nahan makhaidi haudukna batauda ngana dum hogatpani adubu ngasidi pung 7 tarsi phawba machanupi da hogalaktabaduda machanupi ki kada machanupi bawdukpa changlai hi ainuna aima karino mika kwathoktagai adum tumdana leiraba maline asi haiduna kangal adu haigatli aduga machabu kawrai bema tabro nangbo tabro minangbo haugatlone pungsi 8 hele haibani ne nangbo tarabu nangbo Thoudam ngarang thengna tumkibana nongan ba phawba khangaudre Thoudam tapna Ima tai nangbu nasaga nungai tabro asi haraga machanupi gi maraibaktu makuna thamlagi yengi nasadi kaisi tawde kaidorage bema nangbo Ima kaisi tawde kokse kharachi hi ainuna se nachinaya kado singdoro aduga mu phabre yengu imane chak thongna na ba mu tarukhige nang sogaloko oima aguleta bane hi ainu thokre Thoudam nahan makhaidi ayu khuding amana amabu call tawnadana haudokna bane adubu haukiba pumna maktu manglan amagum oiri ngasidi Thoudam magi mon meada leiriba phone du yengi aduga tapna hogatuna mapanda thoglai Hello tabro yaikumbana tai kidorage Jessica na ayorin imanabgi longba chatoine kuilamda noise nupina ikasidagi nupana thawalda ududi aujitagi keba horda uramnine ngihak leiraga kehatoine ai suamni nupino na keba sideva kumma machangkai keko adunabu maitei janurase mayamna fazabada saithanai dudi adu warsu kradi hamale thainagi moirang thubi kai dudine kedrasu adum phase hainai saktu chuda aduga haujigan gi thubina pura modern thubi ole yaro kui manipurse nupa gi hongnabi nupi sida bise moharani sida bai wanati aina haise chumbu chumdra hayune chumbu chumdro oh chumi yare nang haiba khai loine chumme adu fari ai thamage pung 3 tadori horen thengye changbasu talle oi thamage ko dudi hoi yaikomba call adu fatka e aduga mapanda thogle e Siddhartha machanu pa ahan bu bada kawre e bungo sidalaune nangso yaikomba mapa mama amadi manau nupa na leiriba domde changla e Pabo kedorage Nanau yai masi matam khra koibo ina nanau atombagi manakta chatningi hairine adu nangdi chatningda bro nanau ga chatlu sodana yaikomba Pabo aide chatningdeda yai matomda chatlasani ada aikoi tombasu leidede matomda thadoksunate oi sidagi budi ai thimbigi ayo faudi aduga lek chadana lekpatudi ai tale Tacho ningam horidana kona yare ningamni ai kesu ningam double jaroi tan jaduda yaikomba phone da call amala e yaikomba mayam marak adudagi mapanda thole e Kaino kaidorage handak marakse college ka sungla lakte kaidoba yaurage Thoudam na Melody ai kaya hagadabano khangde Tanikna kaidorage thadoi adum haru nangi nungai tabado Dani tindo ai ka break up tawre Melody na kaino haisibo asembro nang haidibo Mani asengbani aingonda kari pendaba leibana ai khangde ai bu thadoklam laga chatkre ase haiduna kapli tanikna kaino yam thazadi nitindu kamai dorino
Nanga khanakhibga leibro? Leite. Mahaga iga nongmada khanakhiba saurikhiba amta leite. Melody na aduga kamaina noini break up tawriba. Mahado numini ni humni mu call pak na torkidi. Thawai sasadabagi momda aina call tawrasu thabak chatli horain tawrake hairaga ai hamba matamda call pak na sanakidi. Tanik na makataro. Atudagi aina suhai kaino nang nahantab kaino may tawi. Kaino ngay tabi lagi haina aina hairui. Mahana kay sulite thabak niya tabagi ni adu makai. Call su torake haram laga sudaw torake. Aina da dumtawi. Aina dumtawrasu pak na pairakti. Nongmada aina mongoda call tawrise. Untrani bumukti atum tawrungani. Adabu pairakitaba numitsu yaukitaba natti. Adugi matung mahana iga khangnaba pamdre. Aikoini toknarasena machinmangna hairi. Asiguma mawng matawsida ai pam khangnana waye. Asi haraga Thoudam kapli Melody na haujikangi nupasingse amta thasabe yaba nate. Tanik na tha matani chahi matani haibo already phaba chahi mani khalnalakpabu kai wakhal numai dubo yam phuninge. Aduni thani ahum ka khangnaba phau kainabada wari phoni adudi nate thamoi khangnadabsu nateba. As angakpani ko nupagi thamoise thadoi to yare magi sumatam lakhini ma mangai na tawrido nongmadi ma soidena khanglakhini. Nungsibagi magun khangdaba migi awaba karimata khangdaba mabu miro I am sawningi datani. Tanik sari to thadoi magi su matam lakhini isor leiri nangna gai kaptoino minungsi machet ama pau khangdaba mi oiraga miro londaba mi dugi kaigi nangna wadoino nangi punsida dasa ama kokhrabani haina khallo. Moina fana haijarabasu Thoudam bidi adum unglaga lei. Thadoi adumaina nangna sum tawraga leiradi nasadusu yaroi kaisu khalurano. Punsigi mathelamani khanto nungaiba awaba haibase adum thengnaradabani. Mihoi boina poklabadi taibangi chatnabini. Se to kapanoba. Thoudam bi mabidu taithui aduga hari. Aisu khangitani noina harido aigi fanabani haiba. Madu fana oirasu hekta kamkhro haibadi yadi. Ai nungaina leiba leitaba aigisu khandiye. Nongmadada wakhalse wadana nungaina awaba amata khandana ingna leibado ai pame. Chatkre loikre haraga loiba nairadi nungaidawni ko. Ngayakti makoi ahumdu tumin-tumina lainay. Aduga tanik na hari. Kandi, lo, momo chaba dhose. Thoudam bina. Thawaro sida. Melody na. Yari bema, lo. Asi haiduna aniduna namdana Thoudam puthore. Matamdi asum haujinki tha ahumlomdi haukre. Thoudam bisu nitingi wakhaldu kharam makhaidi kaukre hena khanjiludre magi mathawne hena pukning changna leikre. Nitin magi topa makoi ani amana amabu pau phaunakhidre. Yaikomba Jessica da call hanjin tawjai adubu payakpa ko bulaite. Kurino masina pisibo ngasige ene tawiba phone sidi forati yamlabanida. Fore oren call back waina tawsirasani. Yaikomba magi mathawda amu mai onsinkre. Thoudam bi ahindu kamaina tawsano. Thoudam bi nam khai ayuktagi dum haika krase yobade te thengeba. Melody na asemba driver dudesu ngasai kakada
pung 7 makhai swaida yobirone haikibani. Danikna ngana chapana fai aduna ngana loine thonaro. Thadanembi noida lage aduga gari se noida thamage. Melody nangi lakpanina khongna thadori fawba lao. Ngamjadre khoi naw thila laktoini. Oh khangde pung 7 makhai nangnaba lao. Moi ahum mari tudi pawm ta phawna dre. Thadoina ngasai na haikrabani. Danikna oh adu ready yare. Oh do ai thamage thabak tawrukhige. Oi fare ayeng amuk punna thengnarase. Asumna makhoi mari du call thamnakhre. Ado ai kum horagi ko. Oi bye. Pasabasan salo. Jessica magi mobile do laptoptuni yengi yaikom-bagi miss call kuntrani palerambadu ubada. As tale soidena muklan tawrani. Asi haduni yumda changla e kayoduna manungde phambaga yaikom-bagi call la e. Jessica laiba call adu tap okhali yaikom-ba khon khara kalap. Nangna toisi kaino nangna pamisi kaino ba ngasai Chatluge kotluge kim taramde phone de ngo miss call kya laigena. Jessica na kaino lawai de telak thalesna. Lawai de lakpagi wana tile yewule nang sunana tawrido chumi brava phone nga sadigi pai dra khangadi nang phone do pai ba matam de call back to pe aina nati kai de chatluge ba kai de chatluge ba nang os talli dayai nang sidi mi imanabi amaga thabak chatlubani. Nang handakti kino may tawtawi. Nang ayonda kay penda balibagino. Nang natawri ba mayam se. Kay nadayay ay kay sitaw din na kay tawagay ibo. Chaksa mo fo ay chaksa rugi. Adu di chatlugi adada layri adong baharam bani. Adu hogjiti adu kumamayam do kay di chakragi ba. Nang ikushi ite tawisi kay gino ba. Kusi taw na ti dayay matangay yatabay ni. Yari. Nang giwait pataba mayam do ay taning di. Matang haise isa na simjabani. Call tawra aga hadrasu message tawrasu haifet khangalambadi yaidana. Oise phare ai soikreba matang tawroi. Say sorry. Nang ko nuksimanbagi sum khangbani ko nang. Jessica na yakombabu pura sumbiugum nongsagum masong phanna may hauna sawrambayaw kumbadu. Hauji Jessica gi wahi amana pura sumkhibagum tawri. Jessica tapna kay darmina hoksipo. Phami ngasai gi thabak amta tawda puning changna tawu phongamde. Kay gino se sawno ba ai lale haidana. Matung tordi ai fate haino. Nangna dumaini call back taba khim thai tabado ai nuwaram ni khanbro. Ai su khangi pakhacha weibungo mi themade hairi atei khangde is masak siga ado ai mama na kori dress ong lukhige loibaga mama gi manakta keke no khara tawbi yoksiluge ore loirega tawrage yabro noi na ma de su ba tanam kai oi ba se ado ai thamage ko oi loibaga call toro ngam doini. Oi, thame ko. Hoi, nang bu mapam dubu kamay tawge laybay na bro. Lore, ay gandi pa mo. Ikaw itong baga nga sidi landan na koy ruwi. Kungay di. Ngay ba, ay mukta pa hawge. Sida thana. Sesi, namapay gi. Nitin na. Oi babu. Santina. Atumba, nang bumiram da layba tubu nungay bro kamtawge. Ima, matang tolapatati ima pabungsu sida porani. Mapam sige fajabasing sa loy na yung haningi. Ato na paradra. Asing mo na ima, mapam sige fajabasa. Manipur da na ama, swagi fajabasi na ama, mahaw ama mamni. Hoy. Matang nang natulagpada ay kuya mo punasang bahay duni. Ado tatsong litro. Oh,
Magi ka da leiramni ima pahalake. Oi ma. Santi machanu pa ahan ki ka da ka khalei. Bungo, chauba, tabro nangbo. Yai kombana. Taima, kedorge. Sese, nanauni, nang pahelo oye. Yai komba, phone adalawi. Alo, Nitin, nungai ba nangbo? Kamay togi mo fundubo. Tamoso, nungai ba wadi, ay kandi. Ngasis otomboy ko ini, London na ko'y taruri. Oh, ato din no enina, naibay wani ne. Ay gayong na di, hena na ikahaduri ba? Tu, ay nahidro, ninga mo ay na. Hoy da, matam lay sige, adugi po. Adunoy po, chakasara po. Kaya din na, numitadri, karawali. Oh, ikaw sida di, numitawa karakwiri. Ado, fasa na ganta na layo ko. Ikaw udre na, ngawsin na gikay na kano. Fasa na layo, ngawsin na bayari ko. Uy, may taso, ngawsin na ba tsapan na di? Milam da, kuy tsapan ni me. Hoy da, ay sukangida. Inaw gyan taba ngagta ni. Ado, ay siyomda kari no kara singkali. Phone si imada piragi ko, no yung muksa na zaro. Ay sisi, amda lo singkige ba? Ahoy taso. Hoy. Ima, se. Santi, phone da pudo na amuk, makata kumtara e. Yay komba, mana tawlang mamatawdo, ado makata na tawri.